ꯌꯦꯡꯉꯨꯁꯤꯁꯤꯗ ꯌꯨꯝꯗꯗꯤ ꯊꯥ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯜꯂꯤ. Hi guys! ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯀꯦꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦꯕꯀꯣ. ꯑꯩꯁꯦ ꯃꯤꯇꯤꯡ ꯆꯠꯂꯨꯕꯅꯦꯕ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯗ ꯃꯤꯇꯤꯡ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯌꯥꯝꯗ꯭ꯔꯕꯗ ꯑꯃꯨꯔꯛꯇꯤ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ. ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯕꯅꯦ. ꯑꯗꯨꯅ ꯈꯔ ꯀꯦꯔꯦꯕꯀꯣ. ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕꯗ ꯀꯦꯕ ꯅꯠꯇꯦ. ꯑꯗꯨ ꯆꯠꯂꯨꯕꯩ ꯀꯦꯕꯅꯦꯕꯀꯣ. ꯑꯗꯣ ꯀꯦꯔꯤꯉꯩꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯍꯧꯒꯦ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯔ ꯂꯩꯌꯦꯕꯀꯣ. ꯏꯪꯁꯨ ꯏꯪꯉꯦ ꯁꯤꯗ. ꯑꯗꯣ ꯌꯨꯝꯂꯣꯝꯗ ꯅꯣꯡ ꯆꯨꯔꯤꯕ ꯆꯨꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦ. ꯑꯗꯣ ꯁꯤꯗꯗꯤ ꯅꯣꯡꯁꯦ ꯆꯨꯕ ꯀꯨꯏꯔꯦ. ꯃꯐꯝ ꯈꯔꯗꯗꯤ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯊꯨꯝꯅꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯨꯛ ꯊꯨꯝꯗꯦ, ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯁꯤꯗꯗꯤ. ꯑꯗꯣ ꯋꯦꯗꯔꯁꯦ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ. ꯅꯣꯡ ꯆꯨꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ. ꯅꯣꯡ ꯃꯀꯨꯞ ꯆꯨꯔꯤ ꯍꯧꯖꯤꯛꯁꯦ. ꯑꯩ ꯐꯤꯔꯣꯟꯁꯦ ꯁꯨꯔꯒ ꯐꯧꯕꯅꯦꯕꯀꯣ. ꯑꯗꯣ ꯑꯝꯇ ꯀꯪꯗ꯭ꯔꯦ. ꯐꯧꯕ ꯃꯅꯨꯡꯗꯁꯨ ꯂꯩꯇꯕ, ꯑꯁꯣꯝꯗ ꯅꯥꯀꯟꯗ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯐꯧꯗ꯭ꯔꯦ. ꯂꯣꯏ ꯆꯨꯔꯦ. ꯋꯦꯗꯔꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤ ꯍꯥꯏꯔꯒꯗꯤ ꯅꯣꯡ ꯆꯨꯕꯁꯦ ꯌꯥꯝ ꯐꯔꯦ. ꯇꯨ ꯁ꯭ꯋꯥꯏꯒꯁꯦ ꯃꯅꯥ ꯃꯁꯤꯡ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯦ ꯍꯧꯖꯤꯛ. ꯅꯣꯡ ꯆꯨꯕꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯕ, ꯁꯥꯏꯌꯣꯜꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯃꯌꯨꯡ ꯍꯥꯟꯖꯜꯂꯛꯑꯦꯕ ꯍꯥꯏꯇꯥꯔꯦ. ꯍꯥꯟꯖꯜꯂꯔꯣꯏꯗ꯭ꯔꯅ ꯅꯨꯡꯇꯤꯒꯤ ꯆꯦꯔꯪꯁꯨ ꯊꯥꯍꯧꯗꯕ, ꯍꯒꯤꯁꯁꯨ ꯁꯦꯠꯄꯤꯍꯧꯗꯕ. ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯥꯟꯖꯜꯂꯛꯑꯦꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯒꯤ ꯀꯥꯒꯁꯦ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ. ꯐꯧꯐꯝꯁꯨ ꯂꯩꯇ꯭ꯔꯦ. ꯐꯦꯟ ꯈꯔ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯌꯨꯡꯁꯥ ꯃꯅꯝꯅ ꯁꯤꯕꯗꯣ. ꯍꯥꯏꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏꯐꯥꯎ ꯑꯍꯟꯐꯥꯎ ꯌꯥꯗꯦꯗꯅꯀꯣ. ꯅꯣꯡ ꯆꯨꯔꯗꯤ ꯈꯔ ꯅꯝꯕꯔ 1 ꯇꯧꯕꯁꯦꯈꯔ ꯇꯣꯏꯕꯅꯦ. ꯑꯗꯣ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯍꯥꯟꯖꯜꯂꯦꯕ. ꯏꯃꯨꯡꯗꯒ ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯈꯨꯅꯝꯊꯤ ꯑꯃ. ꯑꯗꯣ ꯉꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯦꯔꯤꯁꯦ. ꯀꯦꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ. ꯑꯗꯣ ꯃꯥꯏꯒꯁꯦ ꯐꯥꯎꯟꯗꯦꯁꯟ ꯃꯔꯣꯟ 3-4ꯔꯛ ꯊꯥꯖꯤꯟꯈ꯭ರೆ. ꯍꯟꯗꯛꯁꯦ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯟꯈꯤꯕꯗꯒꯤ ꯎꯗ꯭ꯔꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦꯀꯣ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯁꯦ ꯄ꯭ꯔꯗꯛ ꯈꯔ ꯎꯠꯂꯛꯇꯣꯏꯅꯦꯕꯀꯣ. ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯎꯠꯈ꯭ꯔꯕꯅꯦꯕꯀꯣ. ꯑꯗꯣ ꯍꯟꯗꯛꯁꯦ ꯍꯟꯖꯟꯅ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯅꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗum ꯄꯣꯠ ꯊꯥꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯍꯥꯞꯇꯕ ꯌꯥꯗꯕ. ꯍꯥꯟꯅꯗꯤ ꯑꯅꯤꯔꯛ ꯊꯥꯔꯛꯑꯝꯕꯅꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯅ ꯑꯃꯨꯔꯛꯇꯪ ꯍꯥꯞꯀꯦꯅ ꯍꯥꯏꯕꯒꯤ ꯑꯃꯨꯛꯇꯪ ꯊꯥꯔꯛꯑꯦꯕꯀോ. ꯑꯗꯨꯗꯨꯅ ꯑꯗꯨꯗꯨꯗꯤ ꯍꯥꯞꯇꯕ ꯌꯥꯗꯦ. ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯎꯠꯂꯛꯇꯣꯏꯁꯦ ꯃꯃꯥꯑꯥꯔꯠꯀꯤ ꯐꯤꯗꯔ ꯂꯥꯏꯠ ꯂꯤꯀ꯭ꯋꯤꯠ ꯃꯦꯠ ꯂꯤꯞꯁꯇꯤꯛꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯁꯦ ꯁꯦꯠꯁꯦ 8 ꯁꯦꯠꯁ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯗ 5 ꯑꯃꯗꯤ ꯅ꯭ꯌꯨꯠ ꯀꯂꯔꯅꯦ. ꯑꯗꯨꯒ 2 ꯑꯃꯗꯤ ꯔꯦꯗ ꯀꯂꯔꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯃꯅ ꯄꯤꯡ ꯀꯂꯔ. ꯁꯤꯇꯪꯅꯦꯕꯀꯣ. ꯃꯌꯥꯝ ꯁꯤꯒꯤ ꯁꯦꯠ 9ꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯪꯉꯛꯇꯣꯏꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯗꯤ ꯏꯅꯥꯎꯅꯨꯄꯤ ꯏꯕꯥꯅꯤ ꯁꯪꯃꯤꯟꯅꯕꯅꯦꯕꯀꯣ. ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯊꯟꯇ ꯑꯃꯨꯛ ꯁꯪꯉꯒ ꯎꯠꯂꯛꯑꯒꯦ. ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯃꯥꯑꯥꯔꯠꯀꯤ ꯄ꯭ꯔꯗꯛꯁꯤꯡꯗꯤ ꯀ꯭ꯔꯨꯑꯦꯜꯇꯤ ꯐ꯭ꯔꯤ, ꯑꯗꯨꯒ ꯗꯔꯃꯥꯇꯣꯂꯣꯖꯤꯀꯦꯜꯂꯤ ꯇꯦꯁꯇꯦꯠ ꯇꯧꯔꯕ ꯉꯥꯛꯇꯅꯦ. ꯑꯗꯨꯅ 9ꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯪꯉꯛꯑꯒꯦ ꯑꯃꯃꯝꯇ ꯑꯣꯏꯅ. ꯑꯗꯣ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯊꯥꯗꯣꯔꯛꯀꯦꯀꯣ. ꯑꯍꯥꯟꯕꯗ ꯁꯦꯠ ꯅꯝꯕꯔ 1 ꯁꯪꯉꯛꯑꯒꯦ. ꯅ꯭ꯌꯨꯗ ꯄꯔꯐꯦꯛ ꯍꯥꯏꯌꯦ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤꯀꯣ, ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯂꯤꯞꯁꯇꯤꯛꯀꯤ ꯆꯤꯝꯕꯥꯟꯗ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝꯅ ꯈꯔ ꯀꯪꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯩꯁꯨ ꯑꯣꯏꯗꯦꯕꯀꯣ. ꯍꯥꯏꯗꯤ ꯀꯣꯀꯣꯅꯠ ꯑꯣꯏꯜ ꯌꯥꯎꯕꯗꯣ, ꯑꯗꯨꯗꯨꯒꯤ ꯆꯤꯟꯕꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯪꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯗꯣ, ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯍꯟꯕꯗꯣ, ꯑꯗꯨꯗꯣ ꯑꯣꯏꯍꯜꯂꯦꯕ. ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯨꯒ ꯁꯤꯅ ꯁꯦꯠ ꯅꯝꯕꯔ 2ꯅꯦ, ꯅ꯭ꯌꯨꯗ ꯄꯟꯁ ꯀꯣ. ꯑꯗꯣ ꯚꯤꯇꯥꯃꯤꯟ ꯏ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯕꯥꯜꯗ ꯌꯥꯝꯅ ꯃꯣꯏꯆꯔꯥꯏꯁ ꯄꯤꯕꯗो ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯃꯆꯨꯁꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯆꯨꯁꯦ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦꯕꯀꯣ. ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯃꯊꯪ ꯑꯗꯨꯝ ꯁꯪꯉꯛꯀꯦ. ꯑꯗꯨꯒ ꯀꯔꯝꯕꯅ ꯐꯖꯩꯗꯣ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝꯁꯨ. ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯁꯪꯉꯛꯇꯣꯏꯁꯤꯅ ꯁꯦꯠ ꯅꯝꯕꯔ 3 ꯅ꯭ꯌꯨꯗ ꯇꯤ ꯍꯥꯏꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯏꯟꯇꯦꯟꯁ ꯃꯦꯠ ꯀꯂꯔ ꯑꯣꯏꯌꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯤꯝꯕꯥꯜꯗ ꯑꯃꯨꯛꯇꯪ ꯆꯤꯡꯕꯗ ꯃꯆꯨꯁꯦ ꯁꯠ ꯇꯥꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ. ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ. ꯑꯗꯨꯒ ꯃꯊꯪꯒꯤꯁꯤ나 ꯑꯃꯨꯛ ꯁꯦꯠ ꯅꯝꯕर 4 ꯅ꯭ꯌꯨꯗ ꯔꯣꯁꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ. ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯄꯛꯇꯦ, ꯑꯩ ꯃꯨꯕꯅꯤꯅꯀꯣ. ꯑꯗꯣ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯦ 16 hours ꯂꯣꯡ ꯁ꯭ꯇꯦ ꯄꯤꯕꯀꯣ. ꯌꯥꯝꯅ ꯁꯥꯡꯅ ꯑꯗꯨꯝ ꯆꯠꯄꯅꯦ. ꯌꯥꯝ ꯀꯥꯟꯅꯗ꯭ꯔꯅꯦꯀꯣ. ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯁꯪꯉꯛꯇꯣꯏꯁꯤꯅ ꯁꯦꯠ ꯅꯝꯕꯔ 5 ꯅ꯭ꯌꯨꯗ ꯕ꯭ꯔꯥꯎꯟꯅꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ. ꯍꯥꯏꯗꯤ ꯆꯤꯝꯕꯥꯟꯗ ꯀꯩꯅꯣꯝꯃ ꯇꯩ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯐꯥꯎꯗꯦꯕ. ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ.
ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤꯁꯤꯅ set number 6 red velvet ꯆꯤꯡꯕꯗ ꯄꯩꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯃꯆꯨꯁꯦ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯣ waterproofꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯃꯌꯥꯝ ꯆꯥ ꯊꯛꯑꯒꯁꯨ ꯑꯗꯨꯝ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯀꯣꯛꯇꯕꯤꯗ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯒꯤ red ꯀꯂꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯆꯪꯉꯛꯇꯣꯏꯁꯤꯅ set number 7 pink orchidꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ favorite ꯀꯂꯔꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯂꯔꯁꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯪꯀꯥꯟꯗ waterproofꯇꯤ ꯐꯖꯅ ꯑꯣꯏꯔꯦ ꯑꯩꯅ ꯆꯥ ꯅꯨꯡ ꯊꯛꯄ ꯀꯩꯀꯩ ꯆꯥꯕ ꯊꯛꯄꯁꯦ ꯁꯨꯛꯀꯣꯛ ꯀꯣꯛꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦ ꯑꯩ ꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯁꯅꯤ ꯁꯤꯅ set number 8 red cranberry ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯃꯥꯑꯥꯔꯠꯀꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ MedSafe certified ꯑꯣꯏꯔꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯕꯗ ꯑꯣꯏꯔꯁꯨ ꯑꯗꯨꯗꯨꯒ ꯀꯣꯏꯆꯠ ꯆꯠꯄꯗ ꯑꯣꯏꯔꯁꯨ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒ ꯈꯪꯅꯤ ꯃꯌꯥꯝꯁꯨ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯆꯨꯁꯤꯁꯨ ꯂꯣꯏꯅꯃꯛ ꯐꯖꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯀꯩꯝꯇ ꯀꯣꯛꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇ ꯇꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯝꯇ ꯀꯣꯛꯇꯕꯅꯦ ꯑꯗꯣ ꯃꯃꯥꯑꯥꯔꯠꯀꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕꯀꯣ ꯍꯥꯏꯗꯤ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯗ 1 million tree ꯎ ꯆꯥꯔ ꯊꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯑꯥꯔꯠꯇꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯔꯤꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛꯇꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯊꯝꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯎ ꯆꯥꯔ ꯑꯃꯃꯝ ꯑꯗꯨꯝ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥꯑꯥꯔꯠꯇꯒꯤ ꯄꯣꯠꯁꯦ ꯂꯩꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯩꯒꯨꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯨꯄꯟ ꯀꯣꯗ ꯅꯤꯡ 2023 ꯁꯤꯖꯤꯟꯅꯕꯤꯌꯣ 20% off ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯑꯥꯔꯠꯀꯤ ꯑꯦꯞ ꯅꯠꯇ꯭ꯔꯒꯅ ꯋꯦꯕꯁꯥꯏꯠꯇꯀꯣ ꯑꯗꯣ ꯀꯥꯏꯗ ꯐꯪꯉꯤ ꯍꯥꯏ ꯀꯥꯟꯗ ꯅꯥꯏꯀꯥ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇꯁꯨ ꯐꯪꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯇꯣꯔꯗꯁꯨ ꯂꯣꯏꯅꯃꯛ ꯐꯪꯉꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯇꯣꯔꯗꯒꯤ ꯂꯩꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯃꯦꯟꯇ ꯅꯠꯇ꯭ꯔꯒꯅ ꯃꯦꯁꯦꯖꯇ ꯊꯥꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯂꯣꯏꯔꯦ ꯁꯦ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯊꯣꯏꯕꯤꯁꯦ ꯃꯌꯥꯡ ꯀꯪꯁꯤꯜꯂꯦ ꯀꯩꯗꯧꯕ ꯅꯪꯗꯤ ꯆꯥꯕ ꯌꯥꯝ ꯏꯀꯥꯏꯕꯅꯤꯅꯦ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯆꯥꯛꯁꯨ ꯑꯣꯛꯑꯝꯃꯣꯏ ꯃꯤ ꯃꯌꯨꯝꯗ ꯆꯥꯕ ꯏꯀꯥꯏꯖꯕꯗꯣ ꯅꯪꯒꯤ ꯀꯩ ꯑꯃ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯝꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤ ꯌꯨꯝꯗꯗꯤ ꯃꯝꯃꯦꯀꯣ ꯃꯝꯕꯗꯣ ꯑꯝꯇ ꯎꯠꯂꯛꯑꯣ ꯃꯄꯥꯟꯗꯣ ꯌꯨꯝꯗꯗꯤ ꯊꯥ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯜꯂꯤ ꯑꯗꯨ ꯃꯅꯤꯄꯨꯔ and Hyderabadki yeah sumai tawe kasi dari bunga ngali sama mu ba sangjala ba lipstick sengak sangang madana kainom tawgre khoi sai thaba hale ma thaba halakpada tapu leire tu kurkure yam chanadre lipstick machuziga sumaina adum matte kumba sangbagi dum video number je yamna wai ko haidi matte obdina muthatpadi am wabne chimban takpasida ko sukka chawthore ba chimban je aduna chimban je khardi chawthore ai masai khabudi chawne ko do am hena chawthore ado Cái nào cho tôi nữa?